Manipur ki irang da kumjalisngani kolumdoi ki July tarukta Zaujang teki kuki area da mafam khangdana mangkiba tael kolom laikai sahi nauriba maheiroi nupamacha amagi Aroiba Mathou Mangam ngasi Pangthokhre. Matam kuina maheiroi nupamacha asigi tangdangba ama khangdana leirakhiba adu ngasi panggong na mahut senduna maheiroi nupamacha asigi Aroiba Mathou Mangam Pangthokhibani. Maheiroi nupamacha asigi Mathou Mangam Pangthokpa aduda Pasoi Assembly Constituency ki MLA Sapam Kunjaki Sosu saruyaki. Thiba khangdana leirakhiba maheiroi asigi apokpa fizam ibungobi na phangdokibada irang asi chahi ama helabasu laingakna maheiroi asigi tangdangba ama ngasi phaoba khanganba ngamdaba asi pende. Thodok asigi matangda Governor, Chief Minister amadi Security Advisor da phaoba memorandum pisinduna thabak paikhatpinaba amadi asengma ama khanganbinaba taksinki adaba ngasi phaoba sabsaba thabak paikhalakpa udri. Security Advisor nasu masana su tha asigi tangkun phaobada asengba ama khangalake haibagi thajabasu piraki adubu madusu thabak tok onthorkide. Amaramda chanabigi matung ina Aroiba Mathou Mangam Pangthoklabasu asengba ama sabsana khangdri phaoba khongjangdi hankiroi haiki. Thoromadul saru yakiba Pasoi Assembly Constituency ki MLA Sapam Kunjake Sona hai Lengak asi tuminna leibanate angamba thakda honaduna irang asi loisinaba thabok paikatli. Maheiroi ani thiba khangdana leiriba asi su lengakna angamba thakda honari. Amaromda BJP lengakna miyamda sakiba wasaki matung inna numit chamani ki matungda Manipur da kari phibam laki haibadu miyam punna ngaimina si haiki. Agi isagi Mathou Mangam Pangthoibase phibam na yadana society da hingibsi ai thanda na tabanina Mathou Mangam se tawdragadi laikai ga changna daba koi chanabi matung nam mipung khutim bangna masi victim family khutim ta thokpa thabongni madugi phibam na yadana ai tasengna pangthok chaning dabani mamdi masi pangthoga ikhogi hakchang thiba khotpagi pressure da jukara soin hantakani ai ji khangya du phibam na yadana ai maming road pangthok sabani aduna ai amadi ikhogi Manipur gi mangiba victim mayam gi aputbagi pressure se Manipur government na yariba makai thu matamda ngam laigidre haina khallagana magi hakchang phiron puthokpiu aina hajiribse ai gi isagi hemanjit ki amadi lithoi ngambi khaktagi wanate loinmak akoi Manipur gi mangiba meitai victim mayam dugi hakchang mayam ju athoba matamda Manipur government amadi police department na masi puthokpi naba damakta aina hankachari Kuigi lengak sigi lengak da yaujariba kuigi MLA moina we have tried our 11 best no stone under just believe me kuida thaja batam bio kuigi lengak sina sumbagi asumba puthona ba na war sing si loisana hona ba simadi taude simadi wale haba amata loira simadi I'm proudly thamjagi am sa ko pen da batuti tangkara sanghine asigi saagi sigi bangun sin ko gi thongom sin base masin ing chira leba Manipur ama hana gi maina phuruk khudmak nushinana lega apum ban Manipur gi nakpa ngado isa sigi nisi taru ngama tamsina bi corporation Amarom da irang asida haukiba chailisngini kolumdoi ki July ki tang taruk tagi mafam khangdana mangkibadagi thiba khangda leiribi sagolman tera tombram laikai dagi maheiroi nupamacha adugi hakchang phangdri phaoba Aroiba Mathou Mangam Pangthokloi haina apokpa hijam kulajina phongdorakli. Sagolban tera tombram laikai da leiba mangkiba maheiroi asigi yumda pangthokiba paugi mifamadu da hijam kulajina phongdokibada thiba khangdana leirakliba maheiroi asigi asengba ama khanganbinaba Manipur gi Governor amadi Security Advisor ga unaduna taksinki madugi matung Security Advisor masamana thasigi kun phaobada asengba khangalaki haina thajaba piraklabasu hauji phaoba thabakta onthoroktri. Amaromda Mamang segi December gi tang kutrama thoida thodo asigi matang da SARS thagatli haina CBI gi maikai dagi phongdokrabasu ngasi phaoba senaba miyoi sing phaba leitri hauji phaoba lengana thodo asigi asengba achumba puthopa ngamdaba haibase lenga ki asonbani irang asida thiba khangdana mangkiba singi matangda handak phamgadoriba assembly mifamda puthokduna khanabiyu loinana isagi saru maseta amatorbasu phangdriba makai Aroiba Mathou Mangam Pangthokloi haiki.
सही फाजल मेमोरेंडम पीना हार एक्सलेंसी उन्नबदसु महान खुदक फोन तौदना सिक्योरिटी एडवाइजर राजीव चिंब लोइन उन्नदा मोइना तांग कुन मरी बुकी मनुंदा पीगनेना ताजबा पीरागजु इंटरव्यू लोबुजु तसेना दुबु थाजबा याब्रा हंगदुमा अदुमा अखोइदा लंगनाबो ओइना थोकी तसेमसु ओइरे हंदकी सुप्रीम कोर्ट की 2023 की बाय निमित्ता चार्ज थागलेना सीबीआई ना हारगजु ngasibote एक्शन लखते हौजिबो पुथोइना पुथोक्तबसे मसीदी करिगुंबा मा अतमना तसेंना हारबदा सुद लेरिबसिंग जेसु इंडिया गवर्नमेंट पैसा पीरगा तौबनी मोइना पीरगा थमिबा कांबुजिंग जेना भूत सानबनी तसेंना हारदा मणिपुर इरांग थोलिबसे कुकी ये एमएलए तरा अमदी मिनिस्टर याइबा मखोइजिंग असिसु मखोइजिंग असिगी मतकता हाना तसेंबदे मखोइदा एफआईआर लखलगा बुक तोबम थोपने जे आई तसेंना हाइनिंग कुई लेंगाक सिदना तबा भारत की जिना तबा मफम अतोपा मदा वाकटफम लेरगदी सजेशन पीबियो मखोइगी मतकता बुक तोदबगी मरम लेब्रा हाबसे मयाम नांगबियो हुजु ओइरिबा फिल्म से कनान ओहेंबनो हाबसे लेंगाक पाइरिबसिंग सिंगजु यामना तसेंना कुमना खनबिरगा हुजु हुजि सथरिबा पार्लियामेंट मिफम अमदी लाकदोरिबा असेंबली मिफम असिदा अंगांग अनिजिगी दनातना पुनमकी असोपन नंगरिबा अवाना तारिबा पुनम असिंगजे हेना फगत पमौदा पुखपिरमनबा सिंबियो